Leibag asigi mafam sinba thungna pangthokna bagum asi Manipur da state government na sinduna humbudra suba territorial army day gi thauram ahanba Manipur rifle ki banquet hall da pangthokre. Election mai pakna ba thangmai ban AC da aranba maongda voter tansinbagi khudam kanagum bana puthokpa ngambada MLA famdana tana political career dagi pothage haina MLA KS Joshi na phongdorakli. Numitarani ki manungda National Highway number 37 Imphal Ziri lambi ki baraka madi maklu thong asi gari lambe yabagi fibam da sembi drabadi Transporters and Drivers Council na lambi thingbagi khongjang chansil lagani hairi. Manipur da khundariba Maitai Pangal Singsu Scheduled Tribes ki list chalhanbiyu haina Maitai Pangal Scheduled Tribe Demand Committee na Governor amadi Chief Minister da memorandum amamam pisinkhre hairi. Amasung Wangoi Higher Secondary School gi Mahairoi Singna School asigi watuna leiba oja sing piu haiduna Wangoi Kaithel da wakan mifam chathakre. Mayamba khurumjari adom nengbiri base Impact News ni ai Pinky Okram na hosi pungja si fau bagi maruiba pausing miyamda pizari. Leibag asigi mafam sinba thungna ngasigi numit asibu humbudra suba territorial army day haina palan taunari thauram asi Manipur da state government na sinduna ahanba Manipur rifle ki banquet honda pangthokre thauram aduda athoiba mithunglen oina saruk yakhiba Chief Minister Nongthomba Birena territorial army Manipur police amadi Manipur miyam gi mateng dagi ngasidi Manipur ase ingtappa tangdulai taba state ama oiba ngamle haina nungaiba phongdokhi. Chief Minister na makhatana phongdokhibada 165 Infantry Battalion TA Home and Heart Asamasi Manipur gi domicile da raise tawduna semkiba ahanba territorial army unit amani hairiba unit asi Assam regiment ta affiliate tawba Manipur gi amata ngairaba Indian Army gi battalion ni unit asi lingkhatpana maram oiraga state asi gi nahakaya thabak phanghanbada achauba mateng oiri. Unit asina state asida deploy tawba haukiba matamdagi haujik fauba state asigi security set up ta tatna thana ba yadana lakli haina territorial army singbu thagat pa phongdokhi thoromaduda Manipur lenga ki deputy chief minister council of ministers sing amadi MLA sing yauna lenga amadi police ki makok thongbo official sing territorial army personnel sing amadi makhoi gi imung manung gi miyoi kayana saruk yakhi. The Territorial Army Act 1948 was passed by the Indian Parliament, resulting in the constitution of the present Territorial Army. The Territorial Army, inaugurated by Sir C. Raj Gopalsari, the first Governor General of Free India, on this day 70 years ago in 1949. India's Territorial Army is active in numerous fields. It has infantry battalions, the Ecological Task Force, Railway Engineer Unit, the Oil Sector Unit, General Hospital and Home and Heart Battalions, which are raised and deployed in the insurgency affected states. Election mai pakna ba kanagumba mitop amabu aranba maongda voter list ta chansinbagi khudam ama puthokpa ngambada thangmaiban constituency ki MLA KS Joykishan na MLA famdagi thadoktuna matam chupa political career dagi pothajagi haina phongdorakli wafam singa si khuyathong dalaiba MLA sigi yumda pangthokiba paumi singa unaba amada haikibani MLA Joykishan na makhata na haikibada hauzik Manipur da chathariba voter identification ki thabak asida aranba kaya tawre haibagi wakat laklabasu lengak asina tumina laisali asigumba fibam asina Manipur asi nongma nongmagi mitupna khudum chansin khiba naba machak ama oire maram asina political gi khenaba thamdana MLA home fumakna mitop khantok pagi thabak asi mangjin thana saruk yaminasi mahak masagi oinadi matam pumbada sem saduna leire haiki nakala maromda India da BJP na luchingba lengak asina cap asi soidana chatna hangani haina lauthokrabasu Manipur miyam amadi lengak asina tumina laisinba asi laibak thibani cap asina karigumba India da chatna rabadi lamdam asigi yellow missing da achauba chaitheng phangani khanglabasu bill aduda ichamchamba close macha ama hapkani haibada tumina laisanbagi maong asi laibak thibani haina mahakna makhata na phongdokhi.
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯇꯝꯅꯤ ꯁꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯇꯁꯨ ꯆꯦꯛꯁꯤꯟꯅꯁꯤ ꯇꯁꯦꯡꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗ ꯌꯥꯎꯁꯜꯂꯒ ꯃꯥꯒꯤ ꯏꯍꯧꯗꯨ ꯂꯥꯟꯅ ꯄꯨꯔꯝꯕ ꯀꯥꯟꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯄꯟꯊꯨꯡꯗꯨ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯏꯍꯧꯗꯨ ꯅꯥꯊꯩꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯅꯩꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯦꯀꯞ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯀꯦꯞ ꯂꯥꯎꯊꯣꯛꯑꯅꯤꯁꯤ ꯂꯣꯏ ꯈꯪꯅꯔꯦꯕ ꯈꯪꯅꯔ ꯑꯩꯈꯣꯏ ꯀꯩꯗꯧ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏ ꯇꯨꯝꯃꯒ ꯐꯝꯃꯒ ꯂꯩꯕ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦꯕ ꯑꯩꯈꯣꯏ ꯍꯧꯁꯤꯅ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯤꯌꯨ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯅ ꯍꯥꯏꯕꯤꯌꯨ ꯍꯌꯦꯡꯗ ꯑꯩ ꯏꯁꯥꯗꯒꯤ ꯚꯣꯇꯔ ꯂꯤꯁ ꯂꯥꯟꯅ ꯆꯠꯂꯕ ꯂꯥꯟꯅ ꯁꯩꯗꯥꯡꯍꯜꯂꯕ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯁꯤ ꯍꯥꯏꯁꯤꯅ ꯀꯩꯗꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯌꯨꯅꯤꯌꯟ ꯒꯣꯔꯃꯦꯟꯅ ꯂꯣ ꯁꯦꯝꯃꯛꯄ ꯀꯩꯗꯧ ꯉꯥꯏꯗꯣꯏꯅꯣ ꯑꯩ ꯏꯁꯥꯒꯤ ꯂꯩꯅꯔ ꯂꯣꯏꯔꯦ ꯃꯗꯨꯗ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤ ꯅꯥꯀꯂꯝꯔꯣꯝꯗ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯌꯥꯎꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 5 ꯖꯦꯜꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯖꯦꯅꯤꯝꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯔꯗꯇ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤ ꯑꯅꯥꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯔꯛꯅꯕ ꯑꯦꯝꯑꯦꯜꯑꯦ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯔꯤ ꯅꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯖꯦꯅꯤꯝꯁꯇ ꯊꯝꯖꯤꯟꯗꯨꯅ ꯃꯤꯁꯤ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯅ ꯑꯦꯝꯑꯦꯜꯑꯦ ꯖꯣꯏ ꯀꯤꯁꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯗꯥꯛꯇꯔꯅꯁꯨ ꯈꯨꯝꯕꯤꯌꯣꯕ ꯇꯧꯔꯣꯏꯕ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯤꯅꯤ ꯃꯃꯥꯡꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯔꯥꯝꯒꯨꯕ ꯂꯩꯅꯥꯅꯣ ꯃꯁꯤ ꯑꯗꯨꯝ ikhang ꯈꯪꯅꯔꯕ ꯋꯥꯐꯝꯅꯦ ꯑꯗꯨꯅꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯍꯥꯠꯄꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯀꯟꯈꯠꯅꯕ ꯍꯣꯠꯅꯩ ꯑꯁꯦꯡꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯦ CBIꯗ ꯁꯤꯟꯅꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯕ ꯋꯥꯐꯝꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯕꯔꯥꯛ ꯑꯃꯗꯤ ꯃꯀ꯭ꯔꯨꯊꯣꯡ ꯑꯁꯤ ꯒꯥꯔꯤ ꯂꯥꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯁꯦꯝꯗ꯭ꯔꯕꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯟड ꯗ꯭राꯏꯚꯔꯁ ꯀꯥꯎꯟꯁꯤꯜꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ NHIDCLꯅ ꯅꯧꯅ ꯁꯥꯔꯤꯕ ꯊꯣꯡꯁꯤꯡ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯊꯣꯡ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝꯗ ꯁꯦꯡꯅ ꯈꯪꯍꯜꯂꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ TDCꯅ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯁ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯂꯤ MG Avenueꯗ ꯂꯩꯕ TDCꯒꯤ ꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯔꯟꯖꯤꯠꯅ ꯕꯔꯥꯛ ꯑꯃꯗꯤ ꯃꯀ꯭ꯔꯨꯗ ꯅꯧꯅ ꯁꯥꯔꯤꯕ RCC ꯊꯣꯡꯁꯤꯡ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ NHIDCL ꯑꯁꯤ ꯃꯃꯥꯡꯉꯩꯗ BROꯅ ꯆꯠꯊꯔꯝꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯦ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯁꯥꯔꯤꯕ ꯊꯣꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯈꯧ ꯐꯣꯡꯅ ꯂꯥꯎꯔꯝꯂꯒ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯉꯝꯗ꯭ꯔꯕꯁꯨ ꯏꯪ 2020 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯕ NHIDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ RCC ꯊꯣꯡ ꯁꯥꯔꯤꯉꯩꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯅꯤ ꯑꯁꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯂꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ ꯎꯄꯥꯛ ꯌꯥꯎꯗꯕ ꯊꯣꯡꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯄꯣꯠ ꯆꯩ ꯄꯨꯕ ꯒꯥꯔꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ NHIDCLꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯤꯡꯗ ꯂꯥꯟꯅ ꯁꯦꯟꯗꯥꯟꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯕ ꯌꯥꯔꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯀꯗꯕ ꯂꯩꯕꯅ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯃꯗꯤ ꯑꯔꯤꯕ ꯊꯣꯡ ꯁꯦꯝꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ TDCꯒꯤ ꯋꯥꯐꯝꯁꯤꯡ ꯃꯇꯝ ꯆꯥꯅ NHIDCLꯅ ꯑꯣꯟꯊꯣꯛꯇꯕ ꯊꯣꯛꯂꯕꯗꯤ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ Manipur Paja Punamaknasu Masi Mating Bangbiu, Manipur de Labor CSO Punamanasu Mating Bangbiu, NHIDCL Matak Union View, Ningon Jacobo Mamang the Hariba Lambensi, Ningon Jacobagi, Poche, Pusalapa, Honjalaba Kotolova, the Upper Mapi, the number Manamdika, Haikanda, Tau Chingba, Gia, Chingba, Mayamsu, Zichi, Dimapu Lamben, Sata, but they see Lamben, Salibani, other than Masai, and Numitarani Manunda, Harimazi, Shemjan, Sajan, Uba, Kange, Zagan, Shemjan Ragadi, a quite additional Lamben, Tingal, NHIDCL or Biaro, Chendamong on top of Pigano, Harry Lamben say, Garishing the Pandanaba, Tong Kangde, Zaha Kangde Amadi, Anova Tong say, Atoba Madam das Haba, Honanaba, who is Lepaga lady was say, Masijo Tuna Sarakanda, Harry Peratuki Manung, the Lucian of Honagadamini. Manipur da khundariba maitai pangal singsu schedule tribe ki list da chalhanbiyu haina Manipur ki governor Dr. Nazma Heptullah amasung chief minister N Birenda memorandum pisankre hairi hiramasi ki matang da hata da paumi singa unaba amada maitai pangal schedule tribe demand committee ki legal advisor Muhammad Rabi Khan Marayumna
फोंदोरकपदा मैतै पांगलसिंग असि इंडिया गवर्नमेंट न पीरिबा शेड्यूल ट्राइब लिस्ट ता चनबगी क्राइटेरिया फुलफिल तवी मरम अदुना हौखिबे चही खरगी ममांगदगी मैतै पांगलसिंगबु शेड्यूल ट्राइब की लिस्ट ता चलहनबियो हाइना डिमांड तौदुना लाकपगी सरुक अमा ओइना थासिगी तरेक्ता गवर्नर डॉक्टर नाजमा हेप्तुलादा मेमोरेंडम पिसनखिबनी गवर्नर की माइकैदगिसु फजब रेस्पॉन्स पिरखि हाइरी लोइनना थासिगी निपांदसु चीफ मिनिस्टर एन बिरेंदा मेमोरेंडम पिसंदुना चीफ मिनिस्टर गा वारी साननब होनरी हाइना फोंदोरखि पाउमी सिंह उनब अदुदा सरुक याखिबा मैतै पांगल शेड्यूल ट्राइब डिमांड कमिटी की कन्वेनर इस्लाम मकाकचाना फोंदोरकपगी मतुंग इन्ना मीतै नत्रगा मैतैना शेड्यूल ट्राइब लिस्टा चलहननब होनरिबा असिदा मैतै पांगल शेड्यूल ट्राइब डिमांड कमिटी नसु सौगतकनी हाइना फोंदोखि शेड्यूल ट्राइब की स्टेटस से कईगुंबा पीब तारगदे इंगासीदगी सही समरी संगा की ममांगदगी खुंदादुना मैतै निंगोन न पोकपा अखोई सिंगसे मफम सिदा अखोई लम प्रॉपर्टी अखोई तुंगी पुनसिरोन की अखोई फिरई चारे अखोई खुदिंगमक्ता कॉन्स्टिट्यूशन की सेफगार्ड अदु याव तारगदि अखोई शांति ओइना लमनमसिदा अखोई तंगदु लेताना लेबा ngamgani haiba wakhalon duni अथुब मतमदा अखोई कन्वेंशन तौरगा अखोई अतो अतोप वारेप कया मरोम अमसु लौरगनी अदुना मसिदा मणिपुर दा खुंदामिनरिबा जाति कम्युनिटी पुनमकना बैतै पांगन कम्युनिटी दा चंगसिलिबा सुगुम शेड्यूल ट्राइब लिस्ट यावननब होनजरिबसिदसु मतेंग तौबियु Mahairoy Chanipan Humbudra Nipan Leriba Wangoi Higher Secondary School gi Oza Watpagi Mayokta Mahairoy Signal Lirik Tamba Leptuna Awatpa Oza Piu Haina Wangoi Kaithelda Wakat Mifam Famkri School asigi Students Union na Sinduna Pangthokiba ngasigi Wakat Mifam aduda Mahairoy Singna Awatpa Oza Piu Mahairoy Singbu Irang Pamba Tahan Biganu Aikhoi Lirik Tamba Pami Haiba Play Card Paidino Kholau Kaya Lauki खोंजंग अदुगा मरी लेना स्टूडेंट्स यूनियन की सेक्रेटरी जनरल एल राकेश नहाई मणिपुर लेंगाकना लमदम की एजुकेशन सिस्टम दा अचौब अहोंग लाकले इंडिया की ओइना अपिक स्टेट सिंगी मनुंगदा ख्वाइदगी फबा एजुकेशन सिस्टम लेबल स्टेट अमा ओइरे हाइजरबसु वांगोई हायर सेकेंडरी स्कूल की ओइनदी हिरम कयादा अवाटपना थल्ले मरु ओइना स्कूल असगी केमिस्ट्री मणिपुरी इंग्लिश पॉलिटिकल साइंस अमदी हिस्ट्री हाइरिबा सब्जेक्ट सिंग असि फाइनल एग्जाम मया यौरक्लबा फाउबा ओजा मसिंग सुदबना मरम ओइरगा लाइरिक निंगथीना तंबीदना लैरी थवोंग असिना मणिपुर लेंगाक असि चिन खक्ता फबा लेंगाक अमनि हाइबदु मयेक सेंगना ताकले हाइखी लोइनने स्कूल असि वाटलिबो ओजासिंग असि लाकलिबो अक्टोबर 12 फाउबगी मनुंगदा लेंगाक मरी लेनबा सिंगना होटनाद्रबदी मखल मखा कयागी अकनबा खोंजंग चंगसिलगनी हाइखी अखोइना ओजा वालेना डायरेक्टर चप्पा चचरुरे अंगो जेरुरे चचरुरे थवा साबिद्रे स्कूल की बीबी प्रिंसिपल जो हाइबा हाइरे मोइना थारकनी सो थारक्तरे अदो सि कनादा सोकाब कोइ साटर सोयबा साटर सोकनिना कोइ लाइब दिवारिजिदा कोइ 12 की एग्जाम जे पीगे हाइरनिबा अदुना कोइ होजुबदाना पार्टी केन जे तौबोय तौदबोय तौ लेरेबा कोइना हाइजरिबो ओजा जे अथुब मतमदा लाइब तांग 32 के मनुंग थाबिलक्तरगदि अकनमा खोंजंग चंगजरani कोइ People's Revolutionary Party of Kangleipak Pripak ki Nifunithoi Suba Mapokomon Thoram Lamdamasida Khunda Minariba Chingmi Tami Mayam Pumna Maka Kusamnaduna Mapung Fana Pangthokri Haina Lona Thingraba Lalolup Asigi Publicity and Propaganda gi Secretary in Charge Laibak Ngakpa Luwang Nathokpa Cherol Amada Khangalakli Nifuganithoi Suba Mapokomon Thoromasi General Headquarter 701 Mobile Battalion Tactical Headquarter Base Area Sing Transit Camp Amadi Training Center Sing the Supangthoki Hairi Loop Asigi Acting Chairman na Athoiba Mithunglen Chief of Army Staff na Thoramapu Amadi Organization Secretary na Athoiba Lengbi Rakpa Oina General Headquarter da Pangthokpa Thoram da Acting Chairman na Maira Chukhatuna Thoram Haudoki Tungda Loop Asigi Machu Taret ki Firal Chingkhatki Thoram ki Makha Chatharakpa Oina Department of Publicity and Propaganda na Puthokpa Chefong Kangla Sempung Volume 5 Issue number 5 su Fongki Amadi Volume Asida Hiram Tara Manga da Iba Article Sing Yauri Haina Cherol Asina Makha Tarakli Maoist Communist Party Manipur na Lamlai Municipal Council da akan ba mityeng changlagani haina fongdorakli
लोना थिंख्रबा लालहलुब असina थादोरकपा चेरोल amada municipal council asigi manung chanba mafam singda PMAY urban housing scheme gi makhada leiriba singi yum sanana ba amasung latrine sanana ba thadarakpa yamlaba senfam kaya council asigi councillor sing chairperson amadi senjaw paiba lanai mioi kharaga lautuna duna narolda haihat khre haibagi chapchaba khudam leire hairakli nakalamaromda lalalhulub asigi comrade Achanglen Mangang Chabu Lalahulup asigi chairman in charge ki thau puragani haina cherol asina makhatarakli Haukibo October tareta maibam lotpa kabui khuldagi Junan Thang Panmai gi imungbu atopa lining chatli haibagi wahauda laikai miyamna tanthokpa yaningde athuba matamda mari leinaba singna mityeng changbiyo haina Rongmai Christian Advocacy Council gi maikai dagi pukning chingsilakli ngasi Manipur Press Club ta paumi singa unabada Rongmai Christian Advocacy Council gi chairman angam panmai na fongdorakpada Christian lining chatli haiduna Jonan Thang panmai gi yumkai laikai miyamna sidoktuna manghanbagi mathakta mahaki imung manung pumba laikai dagi tanthokpi ba haibase miyoibagi hak khongaunabani Masana apamba lining chatpada asigumba thong chathaba asi laibak thibani asigumba thodok asi mamangda su thokiba laikre athuba matamda mari leinaba singna mityeng changbiduna mayumda hanjin hanba yahanbiyo haina Rongmai Christian Advocacy Council gi chairman angam panmaina makhataki Jonathan Pamai haina kauba imong ase Christian oirakpi gi damakta maibam kabui khun asina mokoi imong asibu Christian oirabadi khun asida panba yade haibigi damakta October ga tarik 3 ki numit asida mayum asi thugai bire aduga mokoi asibu tan thok pire magi mayum asida lairiba mapot machai puna masu hundok pire aduna migi mayum na saidang duna hoji wana laye government asu masida migyeng changbire haraga athuba matamda mahaki mayum aduda pusinbiraknaba aduga mayum makai loina thugai bi khraba mapot machai loina mangkhraba adubu sembi sabinanaba mangkhraba potchai phiron kayamarom adu compensate mok tawbinanaba haibasi ekhoina pamjabane Wangkai Khunau Soibam Laikai dagi Hanjabam Prem Kumar Kauba Kaf and PDG storekeeper oiba mioi amagi yumda sakhangdaba singna bom langsinduna aki akhang nanghanbagi thodokpu yaningdaba phongdoktuna wakat mifam famkri wakat mifam adu Kaf and PD employee union Manipur sinduna sangai purauda leiba union asiki office ta famkibani wakat mifam adu da saruk yakiba Kaf and PD employee union Manipur gi president SA Halimna yumlakta bom langsinba yaningde thodok asi yamna laibak thiba thodok ni asigum laba thodok asi makhata na thokan biganu bom asi kanana karigi damakta langsilambano haiba athuba matamda sengdok pirau Kaf and PD employee union gi staff singda bom langsilaga aki akang thokwaliba asi amuk hana tawhan biganu haiki October ki tang mangada akhoi storekeeper set number 3 gi panajaba Prem Kumar Sharma Wangkai Khunau do leibagi yumda grenade ambulance birame hauja akhoi department sida director gi table da chahi bumki mamang da su thambiramle godown storekeeper sing de support pi thok pu yaroe ne ki hanba grenade thambiramba campus mung da grenade thambiramba incident kyamuk su thokre bom langbi ganu adugi mahutta phajana phaminaraga wari sanaba yaribni du tanaraga aduga atopa mana bom langaga bot pithokpa yarwe habisi lairaba praja public tu hena awaba nangani aduna masi yaraga di suktau tawbiganu ekhoi na pibu ngamba sunati moi demand do ekhoi employee macha masuni employee mayam akhoi dharna phamdari bisina amuka hanna su appeal tawjari phamdabana su appeal tawjari madudi bom masi amu hanna langbiranu Manipur gi tongan ba mafam singda hangliba health and wellness center singda pukning wangkhalga mari leinana anaba singbu ahan batangka ki layeng chathanana ba mari leinaba staff sing training piba loire haina wangoi constituency gi MLA su oiriba midagi vice chairman olukhoina fongdorakli Wafamasi Share and Care Wangkai Ningthem Pukri Mapal Amadi Community Health Center Wangoi Anina Punduna Wangoi CMC gi auditorium da pangthokiba World Mental Health Week ki thoram da haikibani Mental Health Promotion and Suicide Prevention haiba theme da pangthokiba thoram aduda MLA Lukhoina makhata na haikibada Hauziki matamda nungaiba punsi amagi damakta mi adugi pukning wakhal nungaiba si yamna mathau tai maram asina Manipur lengak na Manipur da hangliba health and wellness center singda akhanaba thorang asi paikhalakpani haiki
ngasigi thoram aduda saruk yakiba rims ki psychiatry department ki head Dr. R.K. Lenin na makhata na haikibada malem gi oina second nipu khudingi miyoi kunna suicide attempt tawbada miyoi amadi siri matau asumna chahi amada malem gi oina miyoi lakh tara romdi suicide tawduna siri adubo hairiba suicide asi aikoina matang matam chana khanglabadi afaba pautak sing piduna kanba ngami haiki ai matik jab mi mo hoige ai future ki ai perfect person am hoige ga haise ai ki brain si dagi ai ok si dagi khandhar ga maduda koi hona ka da banga atane ai maru ina koi ge brain box achuki matik koi section batai koi punna magna gyan taminaraba aduga afaba koi ge lifestyle ama leiraba adoragadi akoina pungning wakal ge nabasi matam sana layengagadi suicide se yam phasana koi hantan ba yagani aduga mamal yam labu punsi ka ase koina kalhoba yagani haibase mayam da khangan nabagi damukta asigumba palon se mafam sing da satana ngasina wangoi gi community health center sida tinbiriba mayam sida koina sigumba wafam sing se thamjana bagi damak pandam se thamjabani Bisnupur district ki mafam amada miyam na nampuda kaina katkibagi thaudokta awaba nang horaba nupi adugi angang macha adugi damakta child welfare committee Bisnupurna laukhatpam thokpa thabak chap chana laukhatli hairi committee asigi office ta paumi singa unabada committee asigi chairperson oiriba P Prem Chana awaba nanglaba angang sing asi mahai tamhananaba thabak paikhatpa haure social media ki platform da viral oikiba video da yaukhiba piklibi nupi macha adusu tha sigi October 13 dagi district asigi children's home amada thamnanaba process loire haina fongdorakli nakal amaromda electronic media amagi khana nainabada committee asina laukhatliba thabak singbu child rights ki mihut amana karisu ubidana fongdokiba wafambu laibak thibani haina Prem Chana fongdorakli मैं पुनः मुना अंगांग लेबम फम दरी अंगांग असिदे कैसु खंगजदबने मखोय गे माइंडसेट तुंगोइना ngai taba tawba adugumba yaugada thodok leiragade angang singdui khanbiraga tawbidana honaba aduga angang chenaba oiragade manang nakpa police ta child welfare committee da district child protection unit da child line da pau pibiduna angang singi right mangba yadabane na angang singi wakhal nungaredeba angang do opinai ba angang do phuba chaiba makhal amatagi awonani to hondaba haibase child welfare committee na statutory body amoina masi mayamda ai haijage मैं पुनः Bisnupur district ki upokpi khunauda haukiba October 3 ta thokiba more violence ki thong adubu Women Action for Development Ward ki cherol amada akanba maongda yaning da bafongdorakli loinena hirama sida lengak na mityeng changbina na basu cherol asina makhata na appeal tawrakli Johnson Higher Secondary School gi Students Union election gi hayeng pangthokadoriba scrutiny gi thabak thauram pumnamak All Manipur Students Union MSU na thingzin kre wafam asinga si MSU gi office ta paumi sing unaba mada MSU Imphal West District Committee gi President TS Basanta na fongdokhibani paumi sing unabadu da Basanta na makhata na hai handak pangthokadoriba Students Union gi election asigi nomination form thare haibagi notification asi school authority na ngasi ayuk ki pung 12 taba matamda thoklaga nungthil pung amada nomination form pisanbagi matam loikhi mangjauna na vote lepkadaba candidate singda khanghan tawhandana khudakta notification thokpasina maram oiraga candidate singi che chang launaba honabada candidate kharadi form 1000 ba fawba nangkhide asumna school authority na kanagumba candidate kharaga manaraga thabak tawbagi maongda chathakiba thawong asi MSU na hakchinna lawi maram asina school authority na MSU ga yasinaba ma puraktri fawba scrutiny gi thabak thauram sing thingzille haiki yamna mong ta da mong da ngasi khaktamak notice thoga yamna atenba matamda pung 13 dagina pung amagi duration pira kanda scrutiny tawbugi ayaba school gi site dagi notice thoki adusu mangjongna thokpa natabida satra amakhak ayekpam senangamba magazine secretary lepkodoriba dum mahiresi nomination form thajin bagi ayaba pibiraktaba haibitare evaluate torwa matungda maksi vote lepa yani yaroi habadu school gi site gi lepsagadabani adubu madugi ona tainabada hairiba mahiresi form thajin bafawda principal na room da koksalaga ayaba pibiraktabana marum warakanda heroi ani masu form thajil hawdabadagi hayeng pangthokadoriba Johnson Higher Secondary gi oina scrutiny si pangthokpa yaroi amasung waroisin ama porokti fawba election pangthokpa yaroi
Ministry of Tourism na leibak asida leriba lam koifam oiriba mafam singbu khangananabagi pandamda mahairoi singgi oiba quiz competition ama pangthokre. Quiz asi Mahatma Gandhi ki chamaga yankai suba mapok kumonga mari lenana pangthokliba Pariyatan Parv ki manung channa Imphal gi GM Hall da pangthokibani. Manipur Tourism Department amasung Book Club Imphal na khusamna duna pangthokiba competition asida class 10 dagi 12 faubada leriba mahairoi sing dagi team kuntra manga na preliminary round da athoi ehen tanaki hairiba team kuntra manga asidagi team mari khanduna final round pangthoki final round da Pioneer Academy Bamon Kampuna score Chamaga Marfutara Taduna Ahanba Lauduna Ahanba Taki EK Higher Secondary School Sangakfamna Ani Suba Amasung School Asimaki atopa team amana ahum suba amadi Messi Explorer Gharina Mari Suba Taki Lonena competition asiki makok matang tarba singda Manipur Tourism Development Corporation Limited ki chairman Ranjan Sapam amadi Manipur Tourism Department ki director W Ibohal na manamathum sing lanthok na pukning thawatki Sahi Chamaga Yankai, Father of the Nation, celebrating 150 years of the Mahatma Hebagi theme sida adugi quiz sunia ko pangto isi daga tang tara humdoi dana koi androda hojik yamna mityang changi ba koi single use plastic pura muthat na baida makta kano to busigi koi march mazo koi androda tawgani as part of the Pariyatan Haukiba October gi tareta ziri turil da tasan khiba Lauriam Jerry apokpa LG10 gi hakchang ngasi fawba fangba ngamdri Silchar Kasar Assam dagi National Disaster Response Force NDRF ki team ama laktuna amadi miyam changduna Lauriam Jerry ki hakchang thiba ki tabak chathari Ningsing baya Jerry haukiba October tareta Mamanaba Singa Turel Mapanda Chak Chaminarambadagi Turel Wang Madagi Miyoi Kharana Kaurakpadagi Turel Wang Ma Lanthok Nana Bohonabada Ziri Turel da Lupsin Kibani Nupilal Ningsing Thoram Pangthok Nabani Haiduna Kaisampat Nupilal Memorial Association Koba Association Amaki Mamingda Miyam Daki Sel Khairamba Nupi Ohum Khunja Singh na Faraga Police Sinakri Hairi Thaudoga Singarang Numidang Wairam Pung Taruplom Tabada Bisnupur District ki Manung Chanba Ngan Khalawaida Thokibani Pau asi tabada nupi police yauna Moirang Police Station gi kangbu ama changsilubada Khunja Singh na phaduna leirambani makoi ohum dagi lupa lising amaga chawnga marfusu fangba ngamle hairiba senfam asi thasi ge taretagi ngarang faubada tongan ba mioi tara taruk tagi khaibani hairi makoi ohum bu wahang pahong chathabada Nupilal Memorial Association Manipur Kadompokpi branch ki thomi sing ni haina phongdorakhi hairi Moredagi Langoi Puthokpa Yahandragadi Hayengdagi Matam Kaktana Imphal More Lambi Thingbagi Khongjang Changsingani Haina Taurambadu Matam Kharaki Oina Komthokre Teknokpalgi SP Teknokpalgi DFO Amadi Atopo Officer Kayaga Punna All Tribal Sandstone Lever Association More Amadi Golden Timber Honors Welfare Association gi mihut singa More IB gi office da pangthokiba mifam amada yanaba purakhibadagi khongjing adu komthok Kibani. Mifam aduda khudeng thabi check post manakta panduna leiriba lengoi puba truck sing forest department na daita lauduna thifam thokpa tax sing thiraga hayeng thadokpa amadi district adugi SP na mahaki makok thongbo officer amadi chief minister da fauba pau fauna duna hanagum lengoi puthokpa yahanana bhotna bahaina yana ki hairi Forest amadi custom da pifam thopa tax na chingba pigani haina Sandstone Labor Association na ajaba piba matungin na masi hayengdigi min manga taruk ni le stranded oriba truck sing se hayengdigi hadoklani Imphal roomda tungdasu sigumba laronitik ki thabak se amuk thingbidanbasu Manipur SP masamagna assurance piduna janara khibni Matang swaise break amalauge break ki matungda thaunau jamnaba Chandra Kauba mioi amana tongan ba chengumgi maru kaya puthokuna lomi singda anauba mayon ama pinana bohonarakpagi report amadi Manipur amasung malemgi tongan ba ipau sing puduna lakchage impact news pu mieng taduna leibiu mayamba mukah na taramno okchari bulletin asigi makha taba pau miyam da pizari
Thaunawjam Nabachandragi mityeng makhada Moirangpurel Integrated Farm da Chengum gi tongan tongan ba makhal singgi maru maipak na putoktuna lamdam asida Chengum gi lomi singda anauba mayon ama pinana ba honari hiram asida bhakta tawrangbam amadi saikhom Ruben gi akhanaba report ama Kumja lising ani tara manga dagi hauduna Thaunawjam Nabachandrana honajarakpadagi ngasidi Moirangpurel Integrated Farm da Chengum makal oyster Sajor Kaju Florida Darjeeling oyster Paddy straw mushroom amadi PUK mapung phana tissue culture tawduna puthokpa ngamle commercial scale da oyster makal ani haibadi elam amadi oysteratus Thaunawjam Nabachandragi mieng makhada puthokle loinana kaithella phanganduna lamdam masigi Chengum longmi kya da kanaba piba hokre impact news ka akhanana unaba amada Thaunawjam Nabachandrana hai Chengum thaba asi yamna laiba loinana apikpa mafam ama leirabadi kanagumba thawai yawa farmer amana ehenba sempham iwa wadana phangba ngami Kumja lising ani tara manga dagi hauduna Chengum thabagi thabak asida mahakna yamna pamna horki Chengum thabagi matangda mahak Himachal Pradesh ki Solan DMR amadi Asia Imphal Terrain kya chatki loinana Chengum thabagi lam asida khongdarakhi adubu Chengum maru spawn phangdabagi khudong chadaba amadi adumak hojiksu mayoknari phebam asida Chengum maru asi lamdam asida puthokpa yagadra haiduna thijinjarakpa loinana maikai somda leiba lairik laisu ningthina hairaba government gi thabakti phanghodaba naha kharaga punna honabadagi ngasidi mahaki farm asida Chengum makhal kayagi maru mai pakna puthokle loinana mahaki farm da Chengum makhal sing asi mai pakna thaduna mapung phana puthokpa ngamle haina Nabachandrana phongdoki Hꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯍꯥꯟꯕꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗꯤ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯆꯤꯡꯅꯖꯔꯝꯕꯅꯦ ꯑꯩꯁꯦ ꯁꯨꯔꯖꯤꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯑꯩꯍꯥꯛꯅ ꯃꯥꯁꯤ ꯀꯧꯁꯜꯂꯦ ꯃꯥꯁꯤ ꯑꯍꯥꯟꯕꯗ ꯃꯥꯁꯤ ꯗꯦꯜꯂꯤꯗꯒ ꯆꯠꯂꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯦ ꯃꯥꯁꯦ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯒꯤ ꯕꯥꯒꯗꯣꯔꯥ ꯍꯥꯏꯕ ꯃꯐꯝ ꯑꯃꯗꯁꯨ ꯑꯗꯨꯁꯨ ꯃꯥꯁꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯃꯔꯨꯁꯤꯡ ꯑꯁꯤ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯃꯇꯝꯁꯦ ꯑꯌꯥꯝꯕ ꯐꯧ ꯃꯥꯡꯉꯤ ꯂꯦꯕꯔ ꯃꯥꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯁꯥꯔꯦ ꯃꯥꯏ ꯄꯥꯛꯇꯕ ꯁꯥꯔꯦ ꯃꯥꯏ ꯄꯥꯛꯇꯕ ꯁꯨꯝ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯆꯦꯡꯒꯨꯝ ꯃꯔꯨ ꯊꯥꯕꯒꯤ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯅꯁꯨ ꯃꯣꯏꯅ ꯈꯔꯒ ꯁꯨꯝ ꯑꯃꯅ ꯈꯔ ꯇꯥꯛꯄꯤꯔꯣ ꯑꯃꯅ ꯈꯔ ꯇꯥꯛꯄꯤꯔꯣꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯦꯟ ꯊꯥꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯔꯗꯤ ꯂꯧꯕ ꯌꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯣ ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏꯔꯛꯄ Moirangpurel Integrated Farm da Chengum maru spawn puthokpagi mapung oiba thodang loriba mayang lambam Surjit na haikibada tissue culture tawduna Chengum maru spawn puthokpa asi ahan boina tawbada ninganawa kaya mayokrakhi adubu mahaki khangingba loinana hotnaba leptabagi thawna amadi lam asida hena khanghiba ojasing mating makhoi gi guidance na Chengum makhal kya gi spawn mai pakna puthokpa ngamle Surjit na makha taruduna mahaki mai pakpa asi lamdam asida leiriba nahasingda kathokli kanagumba Chengum thaba amadi Chengum maru puthokpa pamjaba miyoisingna ninghanaba leitana tathok tamin tongminasi loinana Chengum maru pamba miyoisingna Moirangpurel Integrated Farm da lakbiduna pamba makhalgi loinana apamba changi Chengum maru lobiba yagani haina Surjitna thamlagli vision dia dum leiri hena bas oina koina aina training learning matamda khara challenge khara lagi ba ingonda kadai da kamai easily koi accessible oidaba gumba dagi khangba ngamdaba gumba adu khara lagi ba adu mayam do kana gumba horaiba music na agogi naharol singna khangning tamning lei taraga jo koina moi koi most welcome tawri aduga tungna jo adum institute oina phajana koina large scale da na taraga jo koina masagi support tawbo ngamjana ba mong do damakta de koina training gi damakta de tawgena ju khanjay aduga loina koi anuba species project market ta thanari ba phangi ba sina da ba topa anuba species kam batara ga adu jo kona dum try tawgena Moirangpurel Integrated Farm da Chengum thabagi damak mioi nipan thamduna mushroom shred tareta nomada mushroom kg 10 dagi 35 fawa lepa leitana puthokli farm asida thamagi manungda laurok phawa numit amada Chengum kg 100 dagi 150 fawa mai pakna puthokpa ngamli Chengum maru spawn puthokpaki oina farm asida tissue culture expert ama yauna mioi mangana saba timamna lepa leitana thabak tawduna Chengum maru marang kaina puthokli Thaunawjam Nabachandrana haibada lamdam asida thabak phangdaba naha kyama leiri naha sing asibu thabak piba loinana senthok lambi henba haibase araiba thabak tinati isagi oiba lam khara leirabadi thabak tongningba naha singi oinadi Chengum thabagi thabak asi iwawadana sendal lambi ma oiba yari Moirangpurel Integrated Farm asiju Chengum thaba amadi maru puthokki lamda hena pakthok chawthoktuna institute amagi thakta pukhatpa phawagi apamba lei adubu mahang khanjariba wafam sing asi thabak oina onthokna honabada mari leinaba department amadi lainga ki mating adumak darkar oiri haina Nabachandrana thamlakli sarkaran thawak piba
ngamdrigo ko ni isagi rom dom ne suba ngamna ko ni isagi humang mana sujer rom de toroga ko na senthol lambi puthok ya ba sarkar gi degi mating natraga su haibo phum ma su lai re ai wakhal da du de sunatna ko gi isagi sinpham je ko na pi bangam dra sinpham nei chaba mioi ba ha ba si mioi bi ni isagi pa ga tawri matam dem phat bi pak ta ai mayam ji matam se chanri ba ni sabu oro kari boro crime am thorog ma sa mayam oro ko mayam masi da ai saruk yam dra su saruk sai manung ja saruk ama to su samaj sigi angang sing asi afabal lambi na khong afabal lambi na khong thang rakda mating khitang oigedra habi wakhal su aingon na khitang leijab sibi gi oina akoi singum si singum ke ji medicine se na re haina adum takpiri mayam su la ko manga ko sa pi ba lei hai madu akoi jadu ngamri yeng sine khoi khajri jo khoi angang sing mayam ji gi power de gi Cameraman Saikom Ruben Galorena, Paudam Jariba, Bakta Tarambam, Impact News, Impal. Chahi ahum chupna pangthorakpa Anglo Cookie War gi chahi chamalak suba kumon thoram gi aroiba palan thasi ki tara tareta pangthok lagani haina Cookie NP Manipur na phongdorakli Cycle subdivision ki manung channa C Aishan Khulda pangthokadoriba thoram asida lamdam asida punna khunda minariba furup khudingmak na saruk yabiyo haina Kim gi Vice President Hemza Thang Khongsaina pauzelakli Babu Parada Laiba Kim Giloi Sang the Pangthokpa Paumi Singa Unabada Hemza Thangna English Singamaga Chamapan Tara Taretagi English Singamaga Chamapan Taramapan Fauba Sokna Kiba Lanfamatu da Hawaii Ponta Pikraba Ipa Ipu Singbu Ngasigi Mirol na Kaufam Thokte Chahi Ohum Chupna British Ki Mayokta Sokna Kiba Lanfam Asibu Ningsing Ba Oina Haukiba English Singaniga Supna Tara Taretagi Chahi Khudingi Chahi Chamarak Suba Palan Thoram Pangthoktuna Lakli Bani Haiki Masi tamda leiriba chingda leiriba mayamsu numisida lakpire heraga masigi commemoration gi events da ipai pusing na kamhaina khoi Manipur si kalambano haibse mayamna loina khangminnare heraga Manipur gi itihas da asigumba thodoksi phajana khoi hojigi miro singina ningsinge heraga masina yumbi oire heraga khoi Manipur si Nuksi Chanana Lemina say, have a say, cookie in peace site, Manipuri, Mayamda, Paujensi, Pizabani. Numit Mangani Chupna Chathagadaba, Handloom Mamadi Handicraft Ki Potok Singyoiba Exhibition cum Demonstration Program Ngasi Haudokre. Handicraft Service Center, Office of the Development Commissioner, Handicrafts na Sinduna, Nupilal Complex da Chathaba Haukiba Exhibition Aduda, Lamasida Masak Nairaba, National Amadi State Awardee Kayana Sarukyaki. Ngasi ki thoramadu ki athoiba mithunglen oikiba handloom and textiles ki director K Lamli Kamaina lam asida makhal kaya gi pothok puthokli basingna masagi oiba project macha macha thabagi mahutta apunbagi oina project achauba ama thaba mathau tare haiki makna makha taraduna English singanige sutna kungi April thadagi chatnaba haugadoriba handicrafts ki anauba scheme asigi makhada state asigi oina anauba project ama thananaba national amadi state awardee sing kokchung sinnaba matam oire haiki handloom amadi handicraft ki polam sing asi puthokna na bohonabada changdaba yadraba polam amadi khutlai single list ama department da pikhat pirau department gi maikai digi su akam angamba mateng pangduna chahi manga gi oiba achauba project semduna lam asida khong thangjilliba miyamda mateng pangjage haiki Loinana handloom amadi handicraft ki tongan ba sinfam kayada Haithoi sing thoiraba mioi singbu master trainer amadi junior trainer gi fam haptuna nauna haugalakliba sinmi singda takpi tambibagi khudong chaba pinanaba department na mityeng thamli haina mahakna phongdoki Smart ki training si Manipur da Haudokani around minister na Haudokadaba training program si sida volume gi apparel gi weaving gi handicraft ki loi ni yauri madu gi damal su master trainer darkar lai training to gdo jaga se akaknaba magi field da specialized oi bayanaba khangra ka da masa mathanda tabak sujaba yanaba to ba training program amani adunna khoi tarik tra treta masig program se launch tawgani ada tawru matung di hojiki madugi mamang se da koina madugi da makta panel se hojiki master trainer ki panel se koina sembar kani madugi mayam juga tawruga training payam se tan sengala kanda master trainer ki group senior junior hai khaira kanda dumana semgar ki edana kana plan tawri
Sangafam Dalaiba Enlightened Knowledge EK Higher Secondary School na Sindune School asida Gandhian thought into the social, political and economic scenario in our country haiba hiramda symposium competition ama pangthokre. School asigi mahiroi singna saruk yaduna pangthokiba ngasigi competition adu hawdokpagi thauramda school asigi secretary Pangjaibam Sarachandrana haikibada Manipur amadi India gi yamna maong marin tadraba lengaklon asibu semdoknanaba amadi khunai asibu achumba lambi da punabagi amata ngairaba lambi di youth sing asini maram asina youth sing asibu mapung faba miyoi amamam oinaba aikhoina khang hairaba oja singna afaba pauta kaya piduna afaba maikai amada punanaba honaba mathautai haiki loinana haurakliba mahairoi sing asida jati gi mapa Mahatma Gandhi na pamlamba wakhalon amadi mahaki thabak tawbagi maong asi tambiba mathau tari fibam asidagi tangai fadana mahairoi singda Gandhi gi wakhalon sing asibu khangananaba school asina ngasigi symposium asi pangthokpani haiki Now yam nori adu nakhoi gi punsida thengnarakadaba lanpham kaya di waleba Madu karam thengnagani nakhoina pangsau saunaraga nakhoina mi pangphu phunaraga mi panglau launaraga nakhoigi punsigi tungi future career da mai pakpungamoeba nakhoigi mai pak ke hai taragadi Gandhian thought nakhoi base to batai firstly two weapons se nakhoi season batai first weapon non violence nakhoi khang bakan batai ani subukhulai the truth achumba haibase achumba ngangadabani achumba na tawgadabani haibase Magi ashigumba the great powers two weapons. Jawahar Nabodaya Vidyalaya Bisnupurgi Mahairoi Singh the Inspiring Youth Haiba Thimda Manipur University gi School of Mathematical and Physical Sciences ki Dean Oiriba Professor N. Raj Mohan Singh na lecture pre-kre. Thoram adu pace setting program gi manung chana Vidyalaya atuda pangthokibani Professor Rajmuddin na Mahiroi Singh aduda naha oiribe singh na lambi lana chatkrabadi malem asi leikha tagadoribani education asina aikhoigi maru oiba soni leibak amagi tungi firep semge hairabadi classroom da semgadabani haina pautak piki thoram adu gi manung chana Vidyalaya adugi Mahiroi Singh na puthokpa Rhythm to the Nation Haiba magazine amasu fongdoki. Yumkhaibam Athletic Development Association Yada Khergao Yumkhaibam na drug ki mayok ta changsilakpa khongjangi saruk ama oina haukibo October 8 nipan amasung ngasi October 8 da heroine number 4 ga konana drug lalonba amadi Sizinaba miyoi tarataruk fagat pangamkre haina association asiki publicity secretary Y Sahid Khan fongdorakli faraba miyoi singadu makhataba wahang pahong chathanabagi damakta Porompat police station da sinakre hairi loinana yadana drug ki mayok ta changsilakli ba khongjong asida lamdam asiki miyamna sumateng pangbiyo haina association asiki publicity secretary Y Sahid Khan na makhatana appeal tawrakli Puwari na thambiram laba mera ki tara mangani panba mera hau chongba kumhaina lakpada All Manipur Ethnical Socio-Cultural Organization AMESCO na thadorakpa cherol amada taramna okpaga loinana Manipur da khundariba kanglo furup pumnamaki mafamda yaifa paujel pirakli Chennai da October 13 da pangthokadoriba China amadi India Leibak ani gi anirak suba informal summit ka mari leinana China gi President Xi Jinping numit ni gi India khongchata lakadori panbaya badi Prime Minister Narendra Modi amadi China gi President Xi Jinping na ahan ba informal summit mamang chahi English ngani gi supna tarani pan gi April tha da China gi Wuhan da pangthokibani handak Chennai da pangthokadoriba Leibak ani gi luchingba ani gi oiba informal summit asida Leibak ani gi mari hena fagat hanna ba yauna hiram kaya gi matangda wari sanagani hairi Imphal East District Police Commando amadi AR gi apunba kangbu amana Lalahlup RPF ki cadre ani fare hairiba andro maring thendagi
खुनुमयुम इंद्रकुमार चाही कुंट्रागनिथोय अपोकपा लेखिद्रबा के आइस खेमाबंतो असी आरपीएफ अमदी मसिगी लानमी संगलु पीएलए गा करीगुंबा हिरम अमतदा मरी लैनदे हाइना लालरूप असिना सेंगदोरकली चाही असिदा नोंगलिकना चूबना मरम ओइरगा लौ पानबा ngमखिद्रबा लौफमसिंगदा चाथोक लैबा गेहू थादुना लौमी सिंगी मांगखिबा सेल मतौ करमना फगत हनगदगे हाइबगी मतंगदा लौमी सिंगदा अवेयरनेस प्रोग्राम अमा ngasi वांगजिंगदा पांगथोखरे वांगजिंग तेंथा केंद्र फार्मर्स डेवलपमेंट ऑर्गेनाइजेशन सिंधुना वांगजिंग तेंथा केंद्र की एमएलएपी ब्रोजेन की युमदा पांगथोकपा अवेयरनेस प्रोग्राम अदुदा एमएलएपी ब्रोजेन मणिपुर स्टेट स्मॉल फार्मर्स बिजनेस कंसोर्टियम की कोऑर्डिनेटर मोहिंद्रो खाइदेम वांगजिंग तेंथा केंद्र फार्मर्स डेवलपमेंट ऑर्गेनाइजेशन की प्रेसिडेंट पाउनम शांति कुमार ने सरुक याखी फ्रेंड्स कॉलोनी वेलफेयर एसोसिएशन अमसुंग याइफा सिंथा नहारोल क्लब कोंथा खाबम नाकोनबा एरिया दा लेबा मियामदा सेंट्रल रिजर्व पुलिस फोर्स सीआरपीएफ की होमफुमापन सुबह बटालियन मंत्रीपुखीना सोलर लाइट सिंह यंथोक्रे सिविक एक्शन प्रोग्राम की मखादा मंत्रीपुखीदा लेबा सीआरपीएफ की होमफुमापन सुबह बटालियन न सिंधुना बटालियन असगी कैंपस दा पांगथोकिबा सोलर लाइट सिंह यंथोकपगी थौरमदा बटालियन असगी कमांडेंट एसएस ओमकार नाथ नाहाई सेक्यूरिटी फोर्स अमदी मियाम की मरकता लापथोकनबगी मरी अमा लैबगुम तौरिबा असि हेन्ना नक्सिननबा अमदी थाजबा लैहननबा थबक थौरम कया पाइखतली थौरम सिंह असिगी मनुंग चन्ना ngasi सोलर लाइट यंथोकपगी थौरम असि चथाबनी हाइखी ngasi की थौरम अदुदा मफम अदुगी मियाम दा सीआरपीएफ की होमफुमापन सुबह बटालियन की कमांडेंट ओमकार नाथ न सोलर लाइट सिंह खुसिनखी आज के युग में हर चीज को बचत करना हमारा लक्ष्य होना चाहिए। जनसंख्या हमारी बढ़ रही है, रिसोर्सेस हमारे कम हो रहे हैं। हम लोगों को ज्यादा से ज्यादा डिपेंडेंसी जो है कन्वेंशनल मेथड से ही निकालना पड़ रहा है। जैसे कि पहले हमने स्टोरेज वाटर टैंक किया था तो पानी को बचत के लिए किया था, ये डिस्ट्रीब्यूट कर रहे हैं तो कुछ बिजली की भी बचत होगी। और ये दोनों प्रोग्राम जो है माननीय प्रधानमंत्री जी के द्वारा भी ये लागू है। बिजली की बचत हमें करनी चाहिए, जो कि आधुनिक साधन हमको प्राप्त हो गए हैं। जो भी इलेक्ट्रिकल एप्लायंसेस आजकल गवर्नमेंट ने मैंडेटरी कर दिया है कि उनकी स्टार रेटिंग होनी चाहिए और वही उपकरण जो है मार्केट में उपलब्ध होगी, जिससे कि बिजली की बचत हो और वो बिजली जो बचत होती है वो उन इलाकों में चला जाए जहां पर कम हो, जिससे कि बड़े परिशिष्ट में सब जगह सामान्य तरह की बिजली उपलब्ध हो। यही हमारा देश का लक्ष्य है। चुराधानपुर डिस्ट्रिक्ट की म्यांमार बॉर्डर मयादा लैबा खुल मंगादा कुनगनिपान सुबह सेक्टर असम राइफल्स की सजिक बटालियन ना अफब मखल की सोलर लैम्प सिंह यंथोक्रे सनाइकोट सब डिवीजन की तुइतम खोंखाइदा पांगथोकपा थौरम अमदा सोलर लैम्प निफुगा मरी खुल मंगा की खुंजा सिंह द खुसिनखी एआर न थबगसी बॉर्डर एरिया डेवलपमेंट प्रोग्राम की मखादा पाइखलकपनी उत्कल युवा संस्कृतिक संघ सिंधुना उड़ीसा की कतकता पांगथोकीबा कुनगतरेट लक्सुबा ऑल इंडिया लिंगुअल ड्रामा कॉम्पिटिशन दा बेस्ट प्रोडक्शन प्ले की अवार्ड फंगलखरबा स्वच्छ भारत ड्रामा दा सरुक यारुबा आर्टिस्ट सिंह असि ओकपगी थौरम पांगथोखरे थौरम अदु मणिपुर ड्रामाटिक यूनियन इम्फाल सिंधुना या स्कूल पुलिस लेंदा लेबा यूनियन असि की होल्ड पांगथोकीबनी थौरम असिदा अवार्ड फंगलखरबा आर्टिस्ट सिंह दा मेमेंटो अमदी सर्टिफिकेट सिंह पीदुना इकाई खुमदब उतखी थौरम असिदा मणिपुर साहित्य परिषद की आईएस कांगजम थिएटर सेंटर मणिपुर की प्रेसिडेंट नबवारेपा अमदी मणिपुर ड्रामाटिक यूनियन की प्रेसिडेंट एस केशोराम सुसरुक याखी हाउसिंग असी नौमगी सानबगी पाव होमफुगा मरी सुबह सर सुरचांद सिंह के CSI CBE मेमोरियल लीग कम नॉकड आउट कांग टूर्नामेंट की क्वार्टर फाइनल मैच सिंह साननब सेम साब लोइख्रे ngasi pisumthong oinam lairakta ireima kangkhut ki kangsang da sanakhiba kang tournament asiki aroiba league match atuda singjamai kangkhut na ahan ba half ta panjin tara homdoi amadi ani suba half ta na panjin tara ni pan Panjil kuntra ma thoi chan khibaga loinana khundrakpam kangkhutna ahan ba half ta panjil manga amadi ani suba half ta na panjil tara mari punna panjil tara manga khak chan khiba match asigi apiba matamda singjamai kangkhutna khundrakpam kangkhut pu yamna lakchana panjil kuntra ma thoi tara ma panda maithiba piba ngamki Manipur gi puari ga sagona duna laklaba kang masana asibulamda masigi Leihau da lepa naidana sanana ba
hotnazariba Manipur Kang Association asigi mityeng makhada Teka Kangkhut Pisumna Sinduna Pisumthong Oinam Laikai gi Iraima Kangsangda Chatharakliba Kang Tournament asigi ahanba quarter final da KKCO Kaisamthong amadi Sinjamai Kangkhut anina thasigi tara marida lamba taunaragani. State Inter-School Under-14 Boys Football Tournament ngasidagi Khuman Lampak Sports Complex ki Main Stadium da sanaba haukre. Youth Affairs and Sports Manipur gi mityeng makhada ngasidagi pangthokpa haukiba football tournament asigi ngasi ayuk sanakiba ahanba likta Imphal West District na Churachandpur District Pupanjil ahum ama anisuba likta na None District amadi Kakching District ani na match ki apiba matamda Panjil ani chanaduna match si draw taki. Tournament asigi ngasi nungthil sanakiba ahum suba likta Kangpokpi District na Chandel District pu Panjil ani suinoda maithiba piba ngamkibaga loinana Mari suba liktana Ukhrul District na Tamenglong District pu Panjil ani amada maithiba piki. Chatharakliba football tournament asigi hayeng makhataba league match taruk sanaragani. Under-14 Girls State Inter-School Football Tournament ngasidagi Khuman Lampak Sports Complex ki practice ground da sanaba haukre. Ngasidagi panthokpa haukiba football tournament asigi ngasi ayuk sanakiba nupi machagi ahanba likta Imphal East District na Kangpokpi District pu Panjil ani suino aduga Kakching District ki nupi macha singna yamna lakchana Kamjong District ki nupi macha sing bu Panjil taruk suino da maithiba piba ngamki chathariba football tournament asigi ngasi nungtil sanakiba ahum suba likta Chandel District ki nupi macha singna Churachandpur District ki nupi macha sing bu Panjil Mari suinoda maithiba piba ngamkhibaga loinana Mari suba liktana Imphal West ki nupi macha singna Ukhrul District ki nupi macha sing bu yamna lakchana Panjil taret suinoda maithiba piki. Department of Youth Affairs and Sports Manipur ki mityeng makhada chatharakliba football tournament asigi hayeng makhataba league match manga sanaragani. Chatliba thasigi October taruk tagi hauduna tarahumdoi fauba Guwahati ki Royal Global School da chathariba ahum suba RGS Indian Open International Rating Chess Tournament 2019 gi ngasi sanakiba match ta Salai Chess Academy gi sanaroi A Muhindra Sharma amadi Y Dhanabirna point mari fangduna chatli. Tournament asigi mari suba round hayeng ayuk pung mapan da sanagani haina Academy asina thadorakpa cherol amada khangalakli. ITF Imphal Senior Grade 3 Tennis Tournament ki singles final sanana basem sakre ngasi lamfel pata leiba Officer Club ki Deco Turf da sanakiba men's single 35 plus ki match singda Kanan Sethuna Syed Babarbu point taruk ama amadi taruk ohumda aduga Indra Kumar Khangembamna Rajesh Jainbu point taruk ama amadi taruk amada maithiba pikhibaga loinana men's single gi 45 plus ki match singdana Nagraj na Dilip Nongmai Thengbu point taruk suino amadi taruk anida aduga Tuleshwar Thongbam na Sudhakar Reddy bu point taruk ani amadi taruk marida maithiba pikhi. Chatharakliba tennis tournament asigi ngasi sanakiba men's double 55 plus ki match amada Ice Ibotombi amadi Y Ibotombi ani ki jurana Vijay Desai amadi Hansraj Patil anigi jurapu maithiba piba ngamkhibaga loinana men's doubles 45 plus ki match amadana Yogesh Kohli amadi Ningtamba Rajkumar anigi jurana Romeo Ahanthem amadi Ice Balkrishna anigi jurabu point taruk suino amadi taruk amada maithiba pikhi. Chathariba tennis championship asida chahi kuntra manga mathaki sanaroi kuntra nithoi nifu manga mathaki sanaroi tara taruk yangkhai manga mathaki sanaroi tara taruk na saruk yari hayeng makhataba match sanaragani. Kulumdoi Super State Senior Men and Women Basketball Championship ngasidagi sanaba haukre Manipur Basketball Association gi mityeng makhada ngasidagi nahabam basketball court ta chathaba haukiba championship asigi haudokpagi achamba thauram aduda Ya School Assembly Constituency gi MLA TI Satyabarta amadi
MOA की Senior Vice President Dr. G.A. Ibopisak ka loinana Association asigi masak nairaba miyoy kayana saruk yaki. Championship asigi ngasi nupagi ahanba sanakiba ligta LMYVA lalambungna St. Anthony School sangak fambu panjil marfunithoi homfunithoida Anisuba liktana CYCL Chinga Mathakna Kakching Bupanjil Nifunipan Kuntra Tarukta Aduga Ahum Suba likta ESU Palace Compound na Model Club Chinga Makhabu Panjil Yankai Humdoi Nifu da Maithiba Piki Chatharakliba Basketball Championship asigi hayeng makhataba nupa amadi nupi gi league match sing sanaragani. Under 16 boys Vijay Merchant Trophy da saruk yarugadaba Manipur gi nupamacha sanaroi tara manga khangatkre Manipur cricket team asigi captain na Kadamjit Moirang Themna oibaga loinana vice captain gi thaudang na KS Joyraj na lauri All India Vijay Merchant Trophy asi thasi gi taramathoi dagi Kolkata da pangthokpaga loinana Manipur gi team na ngasi Imphal thadokhiba duda supporting staff oina miyoi mari na saruk yaki Mahatma Gandhi की चही चामगयांkai सुबा मपो कुमोनगा मरी लेनना Run for Peace Unity and Progress हाइबा थीमदा National Students Union of India Manipur na sinduna ahanba state level mini marathon ngasi pangthokre marathon adu Manipur University ki gate mamangdagi NSUI ki state president P Bankim Chandra na lamthaki Marathon asi MU gate tagi hautuna Kangla gate ta panthungfam oiki marathon asi ga mari lenana Bankim Chandra na paumi sing da phongtorakpada lamdam asi da haurakliba tungi mirol singbu tinjang kaijang dana masama ufana leina bagi pandamda pangthokpani haiki Mini marathon sina akoina mayamda piningiba message sinjaribagi theme se akoi tangdu lai tadraba akoigi ngasigi samaj akoigi kanglup phurup masen se akoi hujik yamna unstability ama lakpa akoigi asigumba timing sida akoigi Samaga Yankairak Suba Mahatma Gandhi gi mapok kumon ga mari leinana sigumba program si sillaga akoigi society da amaga sports ki through da asigumba yamna phajaba wakhalon amada spirit amaga loinana akoigi unity amasung peace si sagat pangamnana ba haidana akoi ngasi program si organize tawjabani Aroibada bulletin asigi headlines amuka hana miyamda thamjari Leibaga sigi mafam sinba tungna pangtok na bagum ngasi Manipur da state government na sinduna humbudra suba territorial army day gi thoram ahan ba Manipur rifle gi banket hola pangtok kre Election mai pak na ba thangmai ban AC da aran ba maongda voter chansin bagi kudam kanagumba na putokpa ngamlabadi MLA famdana tana political career dagi potha gya hai na MLA ke ai joitishan na khongdorakli Numitarani gi manungda National Highway number 37 Imphal Ziri lambi gi barak amagi mapulthong asi gari lambe yabagi fibam da sembi rabadi Transporters and Drivers Council na lambi thingbagi khongjang changchilagani hiring Manipur da khundariba Maitai Pangal Singsu Scheduled Tribe ki list da chalhanbiyo haina Maitai Pangal Scheduled Tribe Demand Committee na Governor amadi Chief Minister da memorandum amamam pisinkhre hiring Amasung Wangoi Higher Secondary School gi Mahairoi Singne School asigi watuna leiriba oja sing piu haina Wangoi Kaithel da wakat misam chanchakre